Hello everyone, ahanbada mayambu amuka hanna kurumjari. Aikogi laiba February gi date 2 da Khumman Lampak ta laiba main stadium da yamna nungairaba football match ama pangthok jagadori. Football match asi aikogi I League 2 gi part amani. Numit asi da sanagadori ba team adudi class A kaino aduga trawgani. Hariba team ani asi Manipur da yana maming chapa team ni. Maram atuna yamna nungaigadorba Hogi football match asi Manipur da lairiba ichi naw singna chilabasu chinna matam khara kaithok pire hairaga stadium da lengbirakuna miyeng tabiyu haijaningi aduga akhogi football asi miyeng tanabagi damakta di ticket amamam di kakpa tare maram aduna video asibu yengbiriba ichi naw singna share tobiyu football lovers singda makoisu hairiba match asi miss tawdunbagi damakta aduga aroibada haijaningbudi akoina sanaroi sing asibu support tawragadi hogi Manipur da su football ki aduga machakotpa aduga mami tarakani aduga national level da su phajana sanaba ngamgani national level da gi hendoktana international level da makoi sing asina hogi Manipur gi hana da gi su phawluna laiba players sing asi football da boiro amada boiro makoi sing asina hogi Manipur imagi adu yamna chauba mingchat amagasu Prognabi maram oirakani maram aduna makoi sing asibu players sing asibu support tawul lepoisi na haijaningi aroibada amuka na haijaningbadi February gi date 2 kawiganu yam nungai gadoroba football match asibu suksoi soidani yengbiu Manipur imana yaipare